Lanjennaribasingna Saba Laiphadibi Malemgi Keithel Yaoba Ngamle Singapore based over Manipuri entrepreneursingna Laiphadibi sing yonduna mateng piba haure. Mamang chahigi May 3 Chin Kukizo militantsingna chatharakliba hingsagi irang asida lanjennaduna relief campsingda changjafam lawriba inmatesingna sajaba tongan-tonganba makhalgi Laiphadibina chingba potlam kayamarum hauzik Singapore leiriba entrepreneur Monish Karamna chawna mateng pangduna Malemgi tongan-tonganba Keithelda yonduna relief campsing asida leiriba awaba mayoknariba miyamda mateng pangli hairi hingsa asina akan machaitheng piriba imung puri binupi bisingda nongmagi changdaba yadraba potlam sing fangnanaba hotnabada Monish Karamna sel thumgi tengbang piba ngamle hairi mamang chahigi May thadagi haurakhiba hingsagi irang asida miyoi lising kaya mayum makai leihandaduna relief camp singda nongmagi income amata thoktana awaba fibamda punsi lelibani Manipurgi nupi sing asi mahausana khutsa haibagi amadi khutna saba item sing puthokpada tomthin oina magun leiribani haina National University of Singapore dagi computer science ta graduate amasu oiriba Monish Karamna fongdokhi lamdam asigi nupi singna khutna londana sajaba Laiphadibi makhal sing asi Malemgi Keithelda nongmagi miyamna pamnabasu hengatlakli asigumba handicraft ki pothok sing asi mahakna mateng pangduna tongan balaibak singda thadokpadagi fanglakpa senfam sing adu relief camp singda amuk pirakpani hairi Monish Karam amasung mahaki teamna Manipurda koirakhiba matang amada tongan ba Bisnupur amadi Kaksing district na chingba relief camp singda leiriba nupi singna saba candle sing manam nungsiba thau amadi washing powder na chingba kaya adu uba fangki inmate sing asina lambida thoraktana masana sajaba laidhi amadi atai potlam sing yonduna nongmagi hingnanaba hotnaramba kaya adu urubadagi mahakna potlam sing adu pulap oina lausillaga Singapore da leiriba mahaki tech firm da puraba matungda tongan ba mafam singda thadokpani hainasu fongdokhi inmate singna sariba potlam sing adu yonbada support tauba potlam sing adugi branding marketing amadi collaboration na chingbada mahakna mapung oiba thodang lauduna atai leibak singda thadokpani hairi aikoigi inmate nupi singna sariba laidhi singasi icham chamba amata natte makoi singasi laibak thiba Manipur da thokliba hingsa asigi wari singbul liribani loinana tunglam chatki asa amagi symbol singni haina Monish Karamna fongdokhi hojikmaki oina relief camp singda lairiba nupi nifugi mathakta laidhi amadi atai potlam sing sabada mapung faba training fangkre makoina sariba potlam sing adu India manung amadi mapan laibak singda thadokli haina project teaching hope hairiba project adugi project manager Nomita Ningthaujamna PTI da fongdokhi inmate singna sariba laidhi sing adu cotton polyester sizinaduna lonbani hairi Churachandpur district ki khuga tampaktagi lanjelaktuna leiribi laidhi sabagi training sumapung fana fanglabi loinana angang anigi mamasu oiribi suma yumkhaibamna fongdokhibada mahakna sariba laidhi singdi kai saom hodong huina chingba sa singi mawong matau lauduna cotton polyester na londuna sabani haiba wafam fongdokhi mahaki laidhi sing adu yonbadagi fanglakpa senfamna imung manunggi awat apa kaya marum menaribani haiki mahakna Radha amasung Krishnagi murti su sabangami hainasu fongdokhi laidhi sabada sizinariba raw material sing adu projects teaching hope hairiba loop asina lemna pibirakpani haiba wafam su fongdokhi